ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯁꯅꯔꯦꯝꯕꯤꯒꯤ 5ꯁꯨꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯏꯕꯤꯔꯛꯄ ꯀꯔꯅꯖꯤꯠ ꯂꯥꯏꯇꯣꯟꯖꯝ꯫ ꯃꯌꯥꯝꯅ ꯑꯏꯕ ꯑꯁꯤꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯣꯏꯅ ꯑꯃꯁꯨꯡ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯋꯥꯔꯤ ꯑꯁꯤ 2K ꯂꯥꯏꯛ ꯌꯧꯍꯟꯕꯤꯔꯝꯃꯨ ꯑꯃꯁꯨꯡ ꯂꯥꯏꯛ ꯅꯝꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯑꯏꯕ ꯑꯁꯤꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯗꯨꯅ ꯑꯁꯤꯒꯤ ꯏꯔꯣꯏꯅꯅ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯥꯇꯦꯟ ꯊꯧꯃꯩ ꯑꯗꯨ ꯑꯗꯨꯝꯅ ꯃꯀꯨꯠ ꯑꯗꯨꯅ ꯄꯥꯏꯗꯨꯅ ꯂꯥꯛꯄꯅ ꯆꯔꯨ ꯄꯩꯐꯝ ꯃꯄꯥ ꯑꯗꯨ ꯌꯧꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇ ꯂꯩꯕ ꯎꯗꯦ꯫ ꯆꯔꯨ ꯄꯩꯐꯝ ꯑꯗꯣꯝꯗꯒꯤ ꯑꯃꯨꯛ ꯊꯣꯔꯛꯂꯒ ꯆꯥꯎꯈ꯭ꯔꯕ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯊꯣꯡꯒꯥꯜ ꯊꯣꯛꯈꯤꯕ ꯑꯗꯣꯝꯗ ꯑꯍꯤꯡ ꯑꯗꯨꯗ ꯃꯍꯥꯛ ꯊꯧꯃꯩ ꯑꯗꯨ ꯊꯥꯟꯗꯨꯅ ꯀꯅꯥ ꯆꯪꯉꯝꯕꯒꯦ, ꯀꯅꯥ ꯂꯥꯛꯑꯝꯕꯒꯦ, ꯅꯠꯇ꯭ꯔꯒꯅ ꯊꯣꯡꯒꯥꯜꯂꯣꯝ ꯑꯗꯨꯋꯥꯏꯗ ꯀꯅꯥ ꯂꯣꯠꯇꯨꯅ ꯂꯩꯕ ꯖꯥꯠꯅꯣ, ꯍꯧꯖꯤꯛ ꯋꯥꯏꯗ ꯂꯥꯡꯂꯝꯂꯒ ꯌꯦꯡꯇꯗꯤ ꯌꯦꯡꯂꯒꯦ꯫ ꯊꯣꯡꯒꯥꯜ ꯃꯔꯨꯝ ꯑꯁ꯭ꯋꯥꯏꯗꯒ ꯇꯥꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯨꯝꯂꯒ ꯑꯩꯒꯤ ꯏꯇꯧ ꯌꯦꯡꯊꯣꯛꯀꯦ ꯑꯁꯤ ꯈꯟꯗꯨꯅ ꯂꯩꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯔꯦꯝꯕꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯂꯥꯛꯏ꯫ ꯅꯨꯡꯁꯤꯠ ꯁꯤꯠꯄꯒ ꯑꯃꯠꯇ ꯆꯪꯗꯦ꯫ ꯈꯪꯅꯤꯡꯕꯅ ꯃꯁꯥ ꯑꯗꯨ ꯂꯥꯡꯇꯛꯅꯔꯕꯅꯤ꯫ ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯗꯕꯅꯤ꯫ ꯊꯣꯡꯒꯥꯜ ꯃꯄꯥ ꯑꯗꯨ ꯌꯧꯔꯝꯗꯥꯏꯗ ꯃꯃꯥꯡ ꯊꯪꯕꯗ ꯂꯩꯕ ꯃꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯍꯧꯕ ꯅꯣꯕꯥꯞ ꯑꯗꯨ ꯅꯨꯡꯁꯤꯠ ꯁꯤꯜꯂꯛꯄꯗ ꯕꯣꯝ ꯂꯥꯎꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯇꯥꯁꯤꯜꯂꯤ꯫ ꯃꯗꯨꯒꯤ ꯃꯈꯣꯜ ꯑꯗꯨ ꯊꯣꯛꯂꯛꯄꯗ ꯁꯅꯔꯦꯝꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯂꯦꯇꯔꯟ ꯊꯧꯃꯩ ꯑꯗꯨ ꯊꯥꯟꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯉꯤ꯫ ꯅꯨꯡꯁꯤꯠ ꯁꯤꯠꯄꯗ ꯅꯣꯕꯥꯞ ꯀꯦꯟꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯇꯥꯁꯤꯟꯕꯅꯤ ꯑꯁꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯈꯪꯂꯝꯗꯦ꯫ ꯉꯁꯥꯏꯋꯥꯏꯗꯤ ꯃꯍꯥꯛ ꯑꯗꯨ ꯍꯛꯅ ꯀꯤꯔꯝꯗꯦ꯫ ꯌꯥꯝꯅ ꯊꯣꯏꯅꯁꯨ ꯈꯟꯖꯤꯜꯂꯨꯗꯕꯅꯤ꯫ ꯅꯣꯕꯥꯞ ꯀꯦꯟꯕ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯃꯍꯥꯛ ꯈꯪꯀꯤ ꯀꯤꯕ ꯐꯥꯎꯔꯛꯏ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯊꯣꯡꯒꯥꯜ ꯃꯄꯥ ꯑꯗꯨꯋꯥꯏ ꯌꯧꯔꯛꯄꯗ ꯃꯁꯥ ꯑꯗꯨ ꯏꯌꯩ ꯌꯥꯏꯅꯗꯕ ꯇꯨ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯆꯨꯡꯕ ꯍꯧꯔꯛꯏ꯫ ꯍꯩꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯃꯁꯨ ꯍꯧꯏ ꯊꯣꯡꯒꯥꯜꯂꯣꯝ ꯑꯗꯨꯋꯥꯏꯗ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯩ ꯃꯈꯜ ꯀꯌꯥ ꯑꯃ, ꯃꯔꯨ ꯑꯣꯏꯅ ꯀꯕꯣꯛ ꯂꯩ꯫ ꯑꯗꯣꯝꯅ ꯃꯍꯥꯛꯅ ꯀꯤꯔꯤꯉꯩꯗ ꯃꯥꯂꯪ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯃꯔꯛ ꯑꯗꯨꯗ ꯅꯨꯡꯁꯤꯔꯕ ꯀꯕꯣꯛ ꯂꯩꯒꯤ ꯂꯩꯅꯝ ꯑꯗꯨ ꯑꯃꯨꯛ ꯌꯦꯜꯂꯛꯏ꯫ ꯑꯗꯨꯅ ꯃꯍꯥꯛ ꯊꯣꯡꯒꯥꯜ ꯃꯄꯥ ꯑꯗꯨ ꯀꯤꯅ ꯀꯤꯅ ꯌꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇ ꯂꯩꯕ ꯎꯗꯦ꯫ ꯃꯍꯥꯛ ꯃꯥꯏ ꯑꯣꯟꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯆꯪꯂꯒ ꯂꯦꯞꯄꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜꯗ "ꯉꯁꯤꯗꯤ ꯇꯧꯗ꯭ꯔꯤ ꯃꯈꯣꯜ ꯇꯥꯗꯦ, ꯇꯧꯗ꯭ꯔꯤ ꯈꯣꯡꯂꯔꯣꯏꯗ꯭ꯔꯣ? ꯁꯦ ꯇꯧꯗ꯭ꯔꯤ ꯈꯣꯡꯉꯣ, ꯇꯧꯗ꯭ꯔꯤ ꯃꯈꯣꯜ ꯇꯥꯗꯕꯁꯦ ꯅꯨꯡꯉꯥꯏꯇꯦ"꯫ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯉꯣꯟꯗ ꯇꯧꯗ꯭ꯔꯤ ꯈꯣꯡꯂꯣ ꯍꯥꯏꯔꯛꯄ ꯑꯗꯨ ꯇꯥꯕꯗ ꯁꯅꯔꯦꯝꯕꯤ ꯃꯁꯥ ꯑꯗꯨ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯏ꯫ ꯃꯤꯍꯨꯜꯒ ꯂꯣꯏꯅꯃꯛ ꯆꯦꯟꯈꯠꯈ꯭ꯔꯕꯅꯤ꯫ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯊꯣꯡꯒꯥꯜꯂꯣꯝ ꯑꯗꯨ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ꯫ ꯁꯅꯔꯦꯝꯕꯤ ꯂꯋꯥꯏꯒꯤ ꯁꯝ ꯑꯗꯨ ꯆꯞ ꯆꯞ ꯌꯨꯡꯉꯤ꯫ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ꯫ "ꯍꯩꯁ, ꯃꯇꯥ ꯑꯃꯅꯤ ꯁꯤꯗꯤ꯫ ꯑꯩ ꯌꯨꯝꯗ ꯆꯪꯍꯧꯕꯅ ꯐꯔꯒꯅꯤ꯫ ꯍꯧꯖꯤꯛꯇ ꯑꯩ ꯚꯥꯞ ꯇꯥꯔꯤ꯫ ꯏꯙꯧꯅ ꯍꯤꯡꯂꯤꯉꯩꯗ ꯍꯥꯏꯔꯝꯕꯗꯣ, ꯅꯨꯃꯤꯗꯥꯡꯗ ꯇꯧꯗ꯭ꯔꯤ ꯈꯣꯡꯒꯅꯨ ꯍꯥꯏꯕꯗꯣ ꯂꯥꯏ ꯏꯟꯕꯅꯤ ꯍꯥꯏꯕꯗꯣ, ꯑꯗꯨꯅ ꯑꯣꯏꯕ ꯇꯥꯏ꯫ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯉꯣꯗꯣ ꯉꯁꯥꯏ ꯂꯥꯏꯅ ꯆꯦꯟꯕꯗꯣ"꯫ ꯁꯅꯔꯦꯝꯕꯤ ꯃꯁꯥ ꯑꯗꯨ ꯊꯛꯀꯠꯂꯤ꯫ ꯃꯌꯨꯝ ꯌꯧꯅꯕ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯤ꯫ ꯃꯍꯥꯛꯀꯤ ꯀꯥ ꯇꯝꯅ ꯆꯪꯉꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛ ꯁꯣꯔ ꯑꯆꯧꯕ ꯑꯃ ꯍꯣꯟꯗꯣꯛꯏ꯫ ꯑꯍꯤꯡ ꯑꯗꯨꯗ ꯃꯍꯥꯛ ꯏꯁꯤꯡ ꯈꯣꯏꯔꯥꯡꯂꯛꯂꯦ꯫ ꯑꯃꯨꯛ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯂꯒ ꯇꯦꯡꯀꯣꯠ ꯃꯆꯥ ꯑꯃꯗ ꯏꯁꯤꯡ ꯊꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯉꯛꯏ꯫ ꯉꯁꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯄ ꯑꯗꯨ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯔꯦ꯫ ꯃꯥꯒꯤ ꯃꯣꯟ ꯃꯌꯥꯗ ꯂꯩꯔꯤꯕ ꯑꯇꯦꯛꯄ ꯇꯧꯗ꯭ꯔꯤ ꯑꯗꯨ ꯑꯃꯨꯛ ꯆꯦꯠꯅ ꯄꯥꯏꯔꯒ ꯅꯨꯡꯁꯤꯅ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯇꯧꯗ꯭ꯔꯤ ꯑꯗꯨ ꯃꯥꯒꯤꯗꯤ ꯃꯗꯧꯃꯛꯅꯤ ꯈꯟꯖꯔꯤꯕꯅꯤ꯫ ꯇꯧꯗ꯭ꯔꯤ ꯑꯗꯨ ꯀꯣꯟꯗꯨꯅ ꯃꯍꯥꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯇꯨꯝꯂꯝꯗꯥꯏꯗ ꯈꯜꯂꯤ, ꯈꯣꯡꯕ ꯇꯥꯔꯕꯁꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯈꯣꯡꯂꯒꯦ, ꯅꯨꯃꯤꯗꯥꯡꯗꯇ ꯈꯣꯡꯕꯤꯗ꯭ꯔꯒ ꯂꯣꯏꯔꯦ ꯑꯁꯤ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯇꯧꯗ꯭ꯔꯤ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯃꯌꯥꯏ ꯊꯤꯒꯥꯡꯗ ꯇꯦꯛꯂꯤ꯫ ꯃꯇꯧ ꯀꯔꯝꯅꯗꯤ ꯈꯣꯡꯂꯨꯒꯅꯤ? ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯅꯨꯡꯉꯥꯏꯇ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯣꯡ ꯉꯥꯜꯂꯤ꯫ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗ꯭ꯔꯕꯤ ꯆꯍꯤ 90 ꯁꯨꯔꯕꯤ ꯋꯥꯔꯨꯕꯤ ꯁꯅꯔꯦꯝꯕꯤ ꯍꯣꯏꯗ ꯀꯣꯏꯕ ꯂꯥꯛꯑꯝꯃꯤ꯫ ꯋꯥꯔꯨꯕꯤ ꯂꯩꯁꯥꯕꯤ ꯁꯦꯟꯗꯣꯏ ꯆꯥꯕꯤꯅꯤ꯫ ꯁꯅꯔꯦꯝꯕꯤꯒꯤ ꯃꯃꯥꯒ ꯌꯥꯝꯅ ꯆꯥꯟꯅꯖꯩ꯫
ꯑꯗꯨꯒ ꯌꯥꯝꯅ ꯂꯨꯅꯁꯨ ꯇꯤꯟꯅꯖꯩ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯋꯥꯄꯜ ꯃꯔꯨꯝꯗꯇ ꯁꯥꯟꯅꯩ, ꯋꯥ ꯃꯈꯣꯡꯗꯇ ꯂꯩ ꯍꯥꯏꯗꯨꯅ꯫ ꯑꯀꯣꯟꯕꯗꯗꯤ ꯃꯃꯥ ꯃꯄꯥꯅ ꯅꯨꯡꯁꯤꯅ ꯊꯣꯟꯕ ꯃꯃꯤꯡ ꯌꯥꯏꯄꯣꯛꯄꯤꯗꯒꯤ ꯋꯥꯔꯨꯕꯤ ꯍꯥꯏꯅ ꯑꯣꯟꯈ꯭ꯔꯦ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯋꯥꯔꯨꯕꯤ ꯑꯁꯤ 3-4ꯔꯛ ꯀꯨꯝꯕꯗꯤ ꯅꯥꯆꯅꯁꯨ ꯆꯦꯜꯂꯨꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯈꯨꯗꯤꯡꯒꯤ ꯀꯦꯀꯨ ꯂꯣꯠꯄꯤ ꯁꯥꯟꯅꯕꯗ, ꯇꯧꯅꯨ ꯐꯠꯇꯦ ꯍꯥꯏꯕ ꯊꯕꯛꯇ ꯃꯍꯥꯛ ꯃꯍꯧꯁꯥꯗꯒꯤ ꯌꯥꯝꯅ ꯇꯣꯡꯖꯩ꯫ ꯋꯥꯔꯨꯕꯤ ꯃꯁꯛ ꯌꯥꯝꯅ ꯊꯤ꯫ ꯑꯉꯣꯝ ꯅꯣꯡꯕꯥꯟ ꯈꯣꯏꯌꯥꯝꯕꯒꯤ ꯃꯆꯟꯅꯨꯄꯤ ꯇꯣꯝꯄꯣꯛꯄꯤ ꯇꯣꯔꯣꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯑꯉꯥꯡ ꯃꯌꯥꯝꯅꯁꯨ ꯏꯇꯠ ꯇꯠꯇꯅ ꯂꯛꯅꯩ꯫ ꯈꯔ ꯊꯧ ꯂꯩꯇꯕ ꯀꯥꯡꯕꯨ ꯑꯃꯅ ꯋꯥꯔꯨꯕꯤ ꯑꯁꯤ ꯇꯣꯔꯣꯒꯤ ꯑꯅꯧꯕ ꯃꯄꯣꯛꯅꯤ, ꯃꯣꯏꯔꯥꯡ ꯑꯁꯤꯗ ꯅꯧꯅ ꯄꯣꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯤꯋꯥ ꯉꯥꯡꯅꯩ꯫ ꯋꯥꯔꯨꯕꯤ ꯃꯤꯅ ꯇꯤꯟꯅꯕ ꯉꯝꯕ ꯃꯤ ꯅꯠꯇꯦ꯫ ꯀ꯭ꯔꯤ ꯈꯔꯁꯨ ꯆꯨꯏ꯫ ꯃꯥ ꯇꯤꯟꯅꯕ ꯍꯩꯕ ꯃꯤ ꯍꯥꯏꯔꯕꯗꯤ ꯄꯥꯛꯄꯤ ꯈꯛꯇꯅꯤ꯫ ꯄꯥꯛꯄꯤꯁꯨ ꯑꯔꯥꯏꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦ꯫ ꯊꯥꯒꯠꯂꯒ ꯇꯤꯀꯤ ꯄꯤꯖꯕ ꯌꯥꯝꯅ ꯍꯩꯕꯤ ꯅꯨꯄꯤꯅꯤ꯫ ꯃꯉꯣꯟꯗꯒꯤ ꯑꯣꯏꯖ ꯑꯣꯏꯊꯛ ꯂꯧꯊꯣꯛꯄꯅꯤ꯫ ꯋꯥꯔꯨꯕꯤ ꯃꯌꯨꯝ ꯄꯥꯟꯖꯅꯤꯡꯂꯕꯅꯤ, ꯑꯗꯨꯕꯨ ꯅꯨꯄꯥ ꯐꯪꯗꯕꯗꯒꯤ ꯇꯧꯕꯅꯤ꯫ ꯋꯥꯔꯨꯕꯤ ꯎꯕꯗ ꯅꯨꯄꯥ ꯃꯈꯩ ꯍꯧꯗꯨꯅ ꯆꯦꯜꯂꯤ꯫ ꯄꯥꯛꯄꯤꯒ ꯂꯣꯏꯅꯗꯨꯅ ꯅꯨꯄꯥ ꯑꯃꯠꯇꯕꯨ ꯐꯥꯕ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕꯤ ꯀꯌꯥꯗ ꯁꯦꯟ ꯍꯨꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯥꯏꯕꯤ ꯀꯌꯥ ꯇꯥꯅꯩ, ꯂꯩꯗ ꯈꯔ ꯁꯣꯟ, ꯆꯥꯅꯕꯗ ꯂꯩꯋꯥ ꯈꯔ ꯁꯣꯟ, ꯑꯗꯨꯕꯨ ꯅꯨꯄꯥ ꯀꯧꯕ ꯑꯃꯠꯇ ꯃꯍꯥꯛꯀꯤ ꯂꯥꯡꯗ ꯊꯨꯈꯤꯗ꯭ꯔꯦ꯫ ꯁꯦꯟꯇꯃꯛ ꯇꯤꯡꯂꯒ ꯇꯣꯛꯏ꯫ ꯋꯥꯔꯨꯕꯤ ꯑꯐꯕ ꯅꯨꯄꯤ ꯑꯃꯗꯤ ꯅꯠꯇꯦ꯫ ꯅꯨꯄꯤ ꯆꯥꯔꯣꯏ, ꯅꯨꯄꯤ ꯀ꯭ꯋꯥꯛ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯜꯂꯤ꯫ ꯑꯗꯨꯒ ꯋꯥꯔꯨꯕꯤ ꯎꯕ ꯃꯇꯝꯗ ꯃꯤ ꯑꯌꯥꯝꯕ ꯈꯨ ꯁꯦꯟꯅꯩ꯫ ꯋꯥꯔꯨꯕꯤ ꯍꯤꯡꯁꯥꯕꯤ ꯆꯪꯕꯤꯅꯤ꯫ ꯃꯤ ꯆꯥꯗ꯭ꯔꯤꯉꯩꯗ ꯃꯥ ꯂꯥꯛꯄ ꯊꯣꯛꯂꯕꯗꯤ ꯃꯤ ꯑꯗꯨꯅ ꯆꯥꯗ꯭ꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯍꯥꯟꯅ ꯍꯦꯛꯇ ꯄꯤꯖꯕꯤ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕꯗ ꯊꯥꯗꯣꯛꯄꯁꯨ ꯌꯥꯎꯏ꯫ ꯋꯥꯔꯨꯕꯤ ꯃꯁꯥꯒꯤ ꯄꯣꯛꯂꯛꯄꯗꯒꯤ ꯍꯌꯤꯡ ꯊꯦꯟꯐꯝꯗ ꯄꯣꯛꯏ꯫ ꯀꯩꯅꯣꯝꯃ ꯆꯥꯅꯅꯕ ꯆꯥꯛ ꯆꯥꯅꯔꯕꯗꯤ ꯍꯩ ꯃꯆꯦꯠ ꯑꯃ ꯑꯣꯏꯔꯕꯁꯨ ꯆꯥꯔꯕ ꯃꯍꯥꯛ ꯂꯥꯛꯄꯅ ꯍꯥꯜꯂꯤ꯫ ꯈꯔ ꯑꯃꯅ ꯍꯥꯏꯅꯩ, ꯍꯌꯤꯡ ꯑꯣꯏꯅ ꯄꯣꯛꯀꯗꯕꯅꯤ, ꯁꯣꯏꯗꯅ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯄꯣꯛꯈꯤꯕꯅꯤ꯫ ꯃꯪꯂꯝꯆꯠꯇ ꯋꯥꯔꯨꯕꯤꯒꯤ ꯋꯥꯍꯧꯗꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯈ꯭ꯔꯦ꯫ ꯋꯥꯔꯨꯕꯤꯅ ꯀꯔꯤꯒꯨꯝꯕ ꯆꯥꯅꯤꯡꯕ ꯄꯣꯠꯁꯛ ꯑꯃ ꯃꯤ ꯑꯃꯅ ꯆꯥꯈꯤꯕ ꯊꯣꯛꯂꯕ ꯃꯉꯣꯟꯗ ꯃꯍꯥꯛꯀꯤ ꯁꯔꯨꯛ ꯇꯝꯕꯤꯔꯝꯗꯅ ꯀꯔꯤꯃꯇ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕ ꯊꯣꯛꯂꯕ ꯃꯗꯨ ꯃꯤ ꯑꯗꯨ ꯆꯤꯡꯊꯦꯛꯏ꯫ ꯍꯤꯡꯁꯥꯕꯤ ꯆꯪꯗꯨꯅ ꯌꯥꯡꯂꯦꯟꯁꯨ ꯀꯩꯁꯨ ꯂꯣꯏꯅꯃꯛ ꯁꯥꯌꯦꯡ ꯁꯥꯌꯥꯟ ꯅꯥꯗꯨꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯅ ꯐꯝꯗ ꯇꯥꯗꯨꯅ ꯂꯩ꯫ ꯃꯥꯏꯕ ꯇꯧꯗꯨꯅ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯂꯒ ꯍꯤꯡꯁꯥꯕꯤ ꯆꯪꯂꯤꯕ ꯑꯗꯨ ꯐꯩ, ꯑꯗꯨꯕꯨ ꯐꯩ ꯍꯥꯏꯖꯕꯇꯅꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯤꯡꯊꯦꯛꯈꯤꯕ ꯑꯗꯨꯅ ꯃꯤ ꯑꯗꯨ ꯐꯔꯕ ꯐꯥꯎꯕ ꯉꯛꯂꯤ ꯃꯄꯥ ꯑꯗꯨ ꯅꯥꯕꯒꯨꯝꯅ ꯁꯌꯦꯡ ꯄꯥꯝꯕꯣꯝꯗ ꯆꯤꯛꯄ ꯅꯥꯕ ꯏꯇꯠ ꯇꯠꯇꯅ ꯐꯥꯎꯏ꯫ ꯋꯥꯔꯨꯕꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏꯅ ꯃꯤ ꯑꯗꯨ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯑꯃ ꯊꯦꯡꯅꯕꯒꯨꯝꯅ ꯂꯦꯡꯕ ꯊꯤꯟꯕ ꯇꯧꯗꯨꯅ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯆꯠꯅ ꯋꯥꯔꯨꯕꯤꯒꯤ ꯊꯦꯡꯅꯕꯗꯒꯤ ꯂꯩꯀꯠꯅꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯏ꯫ ꯑꯗꯨꯅ ꯆꯥꯗ꯭ꯔꯤꯉꯩꯗ ꯂꯣꯏꯅꯃꯛ ꯃꯤ ꯑꯌꯥꯝꯕ ꯀꯤꯅꯕꯅ ꯈꯔ ꯊꯥꯗꯣꯛꯅꯔꯤꯕꯅꯤ꯫ ꯋꯥꯔꯨꯕꯤ ꯂꯥꯛꯏ ꯍꯥꯏꯕꯗꯤ ꯇꯨꯃꯤꯟꯅ ꯂꯩ꯫ ꯈꯔ ꯑꯃꯗꯤ ꯆꯥꯔꯝ ꯊꯛꯂꯝꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯁꯨ ꯋꯥꯔꯨꯕꯤ ꯎꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯂꯣꯠꯁꯤꯟꯅꯕꯁꯨ ꯌꯥꯎꯏ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯍꯥꯛ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕꯤꯒꯨꯝꯕꯅꯤ꯫ ꯃꯌꯥ ꯈ꯭ꯔꯛ ꯆꯤꯛꯂꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯤꯒꯤ ꯃꯅꯤꯡ ꯃꯌꯥꯗ ꯋꯥꯄꯜ ꯃꯔꯨꯝꯗ ꯆꯪꯗꯨꯅ ꯋꯥꯇꯣꯟ ꯅꯧꯅ ꯆꯨꯡꯈꯠꯂꯛꯄ, ꯎꯔꯣꯏ ꯃꯌꯣꯟ ꯆꯣꯡꯈꯠꯂꯛꯄ, ꯇꯨꯃꯤꯟꯅ ꯆꯥꯗꯨꯅ ꯂꯩꯔꯝꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯋꯥꯔꯨꯕꯤꯅ ꯃꯤꯒꯤ ꯃꯅꯤꯡꯗ ꯎꯔꯣꯏ ꯆꯥꯔꯤꯉꯩꯗ ꯈꯨꯖꯥꯝ ꯍꯩꯗꯣꯛꯀꯦ ꯊꯣꯛꯂꯛꯄ ꯅꯨꯄꯤ ꯑꯃꯁꯨ ꯋꯥꯔꯨꯕꯤ ꯎꯔꯨꯕꯗꯒꯤ ꯋꯥꯟꯊꯈꯤꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯏꯇꯠ ꯇꯠꯇꯅ ꯑꯃꯝ ꯑꯊꯦꯡꯕꯗ ꯋꯥꯔꯨꯕꯤ ꯋꯥ ꯃꯈꯣꯡꯗꯇ ꯂꯩ ꯍꯥꯏꯕꯁꯤ ꯃꯤ ꯑꯌꯥꯝꯕ ꯈꯪꯅꯗꯦ꯫ ꯑꯗꯨꯕꯨ ꯋꯥꯅꯧ ꯆꯣꯡꯉꯛꯄ, ꯎꯔꯣꯏ ꯆꯣꯡꯉꯛꯂꯕꯗꯤ ꯋꯥꯇꯣꯟ ꯆꯥꯕ ꯂꯥꯏ ꯑꯃ ꯍꯦꯛ ꯊꯣꯛꯏ ꯍꯥꯏꯅꯩ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯀꯅꯥꯃꯠꯇꯅ ꯑꯃꯝꯕꯗ ꯋꯥ ꯆꯥꯔꯤꯕ ꯋꯥꯔꯨꯕꯤꯅꯤ ꯍꯥꯏꯕꯁꯤ ꯀꯅꯥꯃꯠꯇ ꯈꯪꯕꯁꯨ ꯉꯝꯂꯝꯗꯦ꯫ ꯋꯥꯅꯧ ꯃꯇꯣꯟ ꯆꯥꯕꯒꯤ ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯑꯣꯏꯕꯁꯤ ꯋꯥꯔꯨꯕꯤꯒꯤ ꯊꯧꯁꯤꯟ ꯊꯧꯑꯣꯡꯗꯒꯤꯅꯤ, ꯑꯁꯤ ꯍꯥꯏꯕꯗꯤ ꯀꯅꯥꯁꯨ ꯈꯪꯗꯦ꯫ ꯋꯥꯔꯨꯕꯤ ꯍꯥꯏꯈ꯭ꯔꯕꯗꯤ ꯑꯉꯥꯡ ꯅꯤꯡꯉꯥꯏ ꯀꯟꯕ ꯐꯥꯎꯕ ꯀꯞꯂꯝꯕꯗꯒꯤ ꯇꯣꯛꯏ꯫ ꯋꯥꯔꯨꯕꯤ ꯑꯍꯤꯡ ꯈꯨꯗꯤꯡ ꯇꯨꯝꯕ ꯃꯇꯝꯗ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯃꯤ, ꯃꯌꯥ ꯂꯥꯎꯅ ꯀꯥꯗꯨꯅ ꯃꯇꯤꯟ ꯑꯣꯔꯣ ꯇꯥꯗꯨꯅ꯫ ꯊꯥꯁꯤꯒꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯇꯨꯝꯂꯤꯉꯩꯗ ꯃꯍꯥꯛ ꯃꯁꯥꯃꯛ ꯈꯪꯖꯗ꯭ꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯔꯩ ꯑꯗꯨ ꯃꯊꯟꯇ ꯈꯨꯗꯨꯞꯃꯨꯛ ꯁꯥꯡꯅ ꯇꯤꯡꯊꯣꯔꯛꯏ꯫ ꯃꯍꯥꯛꯀꯤ ꯃꯔꯩ ꯑꯗꯨ ꯂꯝꯌꯥꯏꯗ ꯊꯦꯡꯏ, ꯃꯗꯨ ꯃꯍꯥꯛ ꯃꯁꯥꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗꯦ꯫ ꯍꯤꯡꯁꯥꯕꯤ ꯆꯪꯕ ꯁꯤꯡꯒꯤ ꯃꯅꯥꯠꯅꯤ꯫
ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕꯗꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯥꯕꯨ ꯇꯤꯟꯅꯕ ꯍꯩꯕꯤ ꯂꯣꯏꯅꯕ ꯍꯩꯕꯁꯤ ꯁꯅꯔꯦꯡꯕꯤ ꯃꯃꯥ ꯑꯇꯣꯝꯕꯤ ꯄꯥꯛꯄꯤꯗꯤ ꯌꯥꯝꯅ ꯍꯩ, ꯃꯔꯝꯗꯤ ꯃꯤꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤ꯫ ꯁꯅꯔꯦꯡꯕꯤ ꯃꯃꯥ ꯇꯣꯟꯄꯥꯛꯄꯤꯁꯨ ꯑꯔꯣꯟꯕ ꯃꯍꯩ ꯍꯩꯕ, ꯂꯥꯏꯇꯤꯟꯒꯤ ꯃꯔꯝꯗ ꯃꯍꯥꯛꯁꯨ ꯐꯖꯅ ꯈꯪꯏ꯫ ꯃꯤꯅ ꯀꯤ ꯍꯪꯒꯣꯏꯅꯔꯤꯕ ꯋꯥꯔꯣꯕꯤꯕꯨ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯂꯣꯏꯅꯔꯤꯕ, ꯑꯀꯤꯕ ꯐꯥꯎꯗ꯭ꯔꯤꯕ, ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯉꯣꯟꯗꯒꯤ ꯀꯥꯟꯅꯕ ꯑꯗꯨꯝ ꯂꯧꯔꯤ꯫ ꯎꯟꯁꯥꯅ ꯀꯨꯞꯄ ꯃꯤꯑꯣꯏꯕꯅꯤ, ꯃꯅꯨꯡ ꯃꯄꯥꯜ ꯈꯥꯏꯅ ꯆꯠꯂꯤꯕ ꯃꯤꯑꯣꯏꯕ ꯉꯥꯛꯅꯤ꯫ ꯋꯥꯔꯣꯕꯤꯁꯨ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯃꯤꯅ ꯈꯪꯗ ꯎꯗꯕ ꯋꯥꯈꯜ ꯑꯃꯗꯤ ꯂꯩꯔꯤꯕꯅꯤ꯫ ꯉꯁꯤ ꯋꯥꯔꯣꯕꯤꯅ ꯆꯣꯡꯁꯤꯟꯗꯨꯅ ꯄꯥꯛꯄꯤꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯑꯁꯤ ꯄꯥꯛꯄꯤꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯤꯄꯥ ꯃꯣꯔꯥꯝꯕ ꯏꯟꯈꯠꯂꯛꯄ ꯄꯥꯈꯪ ꯃꯆꯥꯅꯤ꯫ ꯃꯄꯨꯡ ꯐꯥꯔꯛꯄ ꯏꯟꯈꯠꯂꯛꯄꯒꯤ ꯐꯖꯔꯛꯄ ꯄꯥꯈꯪ ꯃꯆꯥ ꯑꯣꯏꯕꯒꯤ ꯅꯤꯡꯊꯤꯖꯕꯗ ꯋꯥꯔꯣꯕꯤꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ꯫ ꯃꯣꯔꯥꯝꯕꯒꯤ ꯐꯖꯕꯅ ꯄꯨꯡꯁꯨꯝ ꯁꯨꯝꯈ꯭ꯔꯦ꯫ ꯋꯥꯔꯣꯕꯤꯅ ꯂꯣꯟꯅ ꯅꯨꯡꯁꯤꯖꯩ, ꯑꯗꯨꯕꯨ ꯀꯅꯥꯃꯠꯇꯗꯤ ꯍꯥꯏꯗꯣꯛꯇꯦ꯫ ꯄꯥꯛꯄꯤꯁꯨ ꯋꯥꯔꯣꯕꯤꯅ ꯑꯗꯨꯝꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯃꯣꯔꯥꯝꯕꯗ ꯅꯠꯇꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕ, ꯈꯜꯍꯩꯗꯕ ꯋꯥꯈꯜ ꯈꯜꯂꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯌꯨꯛꯇꯅꯤ ꯋꯥꯔꯣꯕꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯈꯪꯉꯛꯄꯅꯤ ꯃꯣꯔꯥꯝꯕ ꯂꯥꯏꯅ ꯆꯦꯜꯂꯨꯔꯦ ꯍꯥꯏꯕ ꯑꯁꯤ꯫ ꯃꯇꯧ ꯀꯔꯝꯅ ꯆꯦꯜꯂꯤꯕꯅꯣ? ꯃꯣꯔꯥꯝꯕꯒꯤꯗꯃꯛ ꯈꯟꯖꯔꯨꯕꯗ ꯊꯋꯥꯏ ꯋꯥꯔꯗꯨꯅ ꯋꯥꯔꯣꯕꯤ ꯇꯨꯝꯕ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯁꯅꯔꯦꯡꯕꯤ ꯍꯣꯏꯗ ꯍꯧꯈꯤꯕ ꯑꯍꯤꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯪꯕ ꯂꯥꯛꯄꯅꯤ꯫ ꯃꯍꯥꯛ ꯂꯥꯛꯄ ꯎꯕꯗ ꯄꯥꯛꯄꯤꯁꯨ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯗ ꯋꯥꯔꯣꯕꯤꯒꯤ ꯑꯌꯨꯛꯀꯤ ꯆꯔꯥ ꯍꯥꯞꯆꯤꯜꯂꯨ ꯍꯥꯏꯔꯦ꯫ ꯑꯗꯨꯒ ꯄꯥꯛꯄꯤꯒ ꯃꯍꯥꯛꯀ ꯃꯈꯣꯏꯒꯤ ꯀꯥꯗ ꯑꯍꯤꯡ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯄꯥꯛꯄꯤꯁꯨ ꯍꯧꯈꯤꯕ ꯑꯍꯤꯡꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯃꯨꯠ ꯇꯥꯅ ꯂꯣꯏꯅꯃꯛ ꯂꯤꯔꯝꯃꯤ꯫ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯔꯣꯏ, ꯆꯥꯕꯣꯛꯄꯤ ꯑꯗꯨꯒꯤ ꯁꯦꯕꯥꯗꯤ ꯃꯈꯣꯏꯒꯤ ꯊꯣꯛꯄ ꯌꯨꯝꯗꯒꯤ ꯃꯁꯤ ꯂꯦꯡꯂꯔꯣꯏ, ꯃꯗꯨꯒꯤ ꯀꯨꯃꯣꯜꯁꯨ ꯂꯣꯏꯗ꯭ꯔꯤ꯫ ꯑꯗꯨꯅ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟ ꯂꯩꯇꯕ ꯌꯥꯎꯕꯁꯦ ꯀꯨꯃꯣꯜ ꯑꯃ ꯃꯄꯨꯡ ꯐꯥꯗ꯭ꯔꯤ ꯐꯥꯎꯕ ꯑꯋꯥ ꯑꯅꯥ ꯇꯥꯒꯜꯂꯤ꯫ ꯑꯗꯨꯅ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯂꯔꯣꯏ꯫ ꯃꯄꯨꯔꯣꯏꯕꯁꯨ ꯂꯪꯐꯩꯗ ꯆꯠꯈꯤꯕꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯔꯤ꯫ ꯋꯥꯔꯣꯕꯤꯁꯨ ꯄꯥꯛꯄꯤꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯃꯄꯨꯛꯅꯤꯡ ꯏꯪꯊꯖꯩ꯫ ꯀꯔꯤꯒꯨꯝꯕ ꯑꯍꯤꯡ ꯑꯗꯨꯗ ꯁꯅꯔꯦꯡꯕꯤꯅ ꯃꯧꯄꯥ ꯑꯁꯤ ꯊꯤꯕ ꯐꯪꯂꯝꯗ꯭ꯔꯕ ꯄꯥꯛꯄꯤꯅ ꯉꯁꯥꯏꯅ ꯃꯉꯛꯆꯝ ꯂꯥꯛꯇꯨꯅ ꯏꯟꯈ꯭ꯔꯒꯗꯕꯅꯤ꯫ ꯃꯆꯥꯅꯨꯄꯥ ꯐꯪꯕ ꯑꯗꯨꯗ ꯄꯨꯟꯅ ꯁꯥꯎꯒꯗꯕ ꯑꯗꯨ ꯃꯆꯦꯠ ꯑꯃ ꯁꯥꯎꯔꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯄꯥꯛꯄꯤꯅ ꯋꯥꯔꯣꯕꯤꯗ ꯇꯝꯂꯝꯃꯤ꯫ ꯋꯥꯔꯣꯕꯤꯅ ꯈꯜꯂꯤ, ꯂꯥꯏ ꯅꯨꯔꯥ ꯇꯔꯦꯠ ꯑꯗꯨꯅ ꯑꯣꯟꯊꯣꯛꯅꯁꯨ ꯇꯧꯕ ꯌꯥꯝꯅ ꯉꯝꯃꯤ꯫ ꯁꯦꯟꯅꯤꯡꯉꯥꯏ ꯅꯨꯄꯥ ꯏꯔꯩ ꯂꯩꯇꯕꯗꯧꯅ ꯇꯧꯏ꯫ ꯃꯤꯒꯤ ꯅꯨꯄꯥ ꯑꯣꯏꯅ ꯆꯦꯟꯕꯤꯔꯦ ꯈꯜꯂꯝꯃꯤ꯫ ꯉꯁꯤ ꯃꯣꯔꯥꯝꯕ ꯊꯤꯕ ꯐꯪꯂꯝꯗ꯭ꯔꯕꯗꯤ ꯃꯍꯥꯛꯀꯤ ꯃꯥꯟꯖ ꯄꯥꯝꯃꯨꯕꯒꯤ ꯅꯨꯡꯁꯤ ꯆꯤꯡꯂꯧꯁꯦ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ꯫ ꯋꯥꯔꯣꯕꯤ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯃꯆꯥ ꯑꯃ ꯈꯜꯂꯤ꯫ ꯀꯔꯤ ꯏꯟꯁꯤꯟꯁꯤꯒꯦ, ꯀꯔꯤ ꯍꯤꯒꯥꯏ ꯋꯥꯀꯥꯞꯁꯤꯟꯁꯤꯒꯦ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯀꯥꯏꯅꯕ? ꯅꯣꯡꯃꯗ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯃꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤ ꯀꯥꯏꯅꯕ ꯁꯤꯜꯂꯝꯗꯕ ꯅꯨꯃꯤꯠ ꯌꯥꯎꯈꯤꯗꯦ꯫ ꯁꯅꯔꯦꯡꯕꯤꯗꯤ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯉꯤ꯫ ꯑꯁꯣꯝꯗꯅ ꯃꯃꯥꯇꯣꯟꯒꯤ ꯀꯥꯗ ꯋꯥꯔꯣꯕꯤꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯍꯥꯛꯇꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯋꯥꯔꯣꯕꯤꯅ, ꯏꯅꯝꯃ ꯀꯥꯟꯅꯔꯣꯏꯀꯣ, ꯑꯩꯗꯤ ꯍꯥꯏꯕꯗꯤ ꯍꯥꯏꯁꯤꯅꯤ, ꯁꯅꯔꯦꯡꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯍꯣꯡꯉꯛꯑꯣꯏ ꯍꯥꯏꯕ, ꯍꯧꯖꯤꯛꯅ ꯑꯃ ꯍꯣꯔꯦꯟꯅ ꯑꯃ, ꯇꯧꯗ꯭ꯔꯤꯗꯣ ꯑꯃꯨꯛ ꯄꯨꯊꯣꯛꯂꯒ ꯈꯣꯡꯕ ꯁꯥꯟꯅꯔꯣ꯫ ꯏꯅꯝꯃꯒꯤ ꯋꯥꯈꯜꯗꯣ ꯀꯣꯝ ꯌꯧꯅ ꯈꯟꯊꯕꯤꯌꯨ, ꯍꯥꯏꯕꯗꯤ ꯀꯨꯞꯅ ꯈꯟꯊꯕꯤꯌꯨ꯫ ꯏꯙꯧ ꯆꯥꯎꯔꯦꯟꯅ ꯍꯤꯡꯂꯤꯉꯩꯗ ꯊꯝꯂꯝꯕ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯑꯃ ꯂꯨꯕꯥꯛ ꯃꯅꯨꯡ ꯑꯗꯨꯗ ꯍꯥꯞꯇꯨꯅ ꯊꯝꯃꯤ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏꯁꯨ ꯇꯥꯍꯧꯏ꯫ ꯂꯥꯏꯔꯤꯛꯇ ꯅꯠꯇꯅ ꯂꯥꯏꯇꯤꯟꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝ ꯀꯌꯥ ꯑꯃꯁꯨ꯫ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯂꯥꯏꯔꯤꯛꯁꯤꯡꯗꯨ ꯊꯝꯂꯝꯂꯒ ꯁꯅꯔꯦꯡꯕꯤꯒ ꯃꯣꯔꯥꯝꯕꯒꯅ ꯀꯔꯤꯒꯨꯝꯕꯗ ꯆꯪꯗꯨꯅ ꯄꯥꯔꯨꯔꯅꯤ ꯄꯣꯠꯆꯩꯁꯤꯡꯗꯣ꯫ ꯑꯗꯨꯕꯨ ꯄꯥꯏꯔꯨꯕ ꯊꯣꯛꯂꯣ, ꯀꯔꯤ ꯊꯧꯗꯣꯛ ꯑꯃꯨꯛ ꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯍꯟꯗꯛꯅ ꯏꯅꯝꯃ? ꯄꯥꯛꯄꯤ ꯋꯥꯔꯣꯕꯤꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯃꯨꯟꯅ ꯇꯥꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ, ꯊꯕꯥꯛ ꯌꯩꯔꯒ꯫ ꯋꯥꯔꯣꯕꯤ ꯌꯥꯝꯅ ꯄꯥꯈꯠꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯅꯤꯛꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯁ ꯑꯩꯗꯤ ꯈꯪꯕꯨ ꯈꯜꯂꯨꯗꯦ, ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯌꯥꯝꯅ ꯆꯨꯝꯃꯤ꯫ ꯉꯔꯥꯡꯗꯅꯤ ꯀꯩꯁꯨ ꯂꯩꯇꯕ ꯇꯧꯗ꯭ꯔꯤ ꯑꯁꯤꯅ ꯈꯧꯗꯦꯝ ꯆꯤꯡ ꯇꯥꯅ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯏꯆꯥꯕꯨ ꯆꯦꯟꯗꯨꯅ ꯄꯨꯔꯤꯕꯅꯤ꯫ ꯋꯥꯔꯣꯕꯤꯅ, ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯁꯤ ꯏꯅꯝꯃ, ꯀꯣꯛꯁꯦ ꯄꯥꯜꯂꯝꯂꯤꯕꯁꯦ ꯋꯥꯈꯜ ꯈꯟꯅꯕꯅꯤ꯫ ꯈꯟꯕ ꯇꯥꯏ, ꯑꯐ ꯐꯠꯇ ꯈꯨꯗꯤꯡꯃꯛ ꯀꯔꯤ ꯊꯣꯛꯀꯗꯕ ꯀꯔꯤ ꯑꯣꯏꯒꯗꯕ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯈꯟꯕ ꯇꯥꯕꯅꯤ ꯏꯅꯝꯃ꯫ ꯏꯅꯝꯃꯅ ꯀꯣꯟꯅ ꯂꯥꯛꯄꯒꯤ ꯈꯪꯗꯕ ꯋꯥꯅꯤ꯫ ꯌꯥꯝꯅ ꯂꯩ, ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯩ꯫ ꯏꯙꯧ ꯆꯥꯎꯔꯦꯟꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ
ꯃꯥꯅ ꯀꯧꯅꯤꯡꯕ ꯀꯧꯕ ꯂꯥꯏꯁꯦ ꯀꯧꯕ ꯉꯝꯃꯤ ꯍꯥꯏꯌꯦ꯫ ꯇꯨ ꯃꯃꯥꯡꯗ ꯏꯅꯝꯃꯍꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯒꯤ ꯇꯥꯏꯅꯅ ꯂꯩꯔꯤꯕ ꯂꯩꯁꯧ ꯁꯨꯕ ꯄꯨꯡ ꯑꯃ ꯂꯩꯔꯤꯁꯦ ꯑꯁꯦ ꯏꯙꯧ ꯆꯧꯔꯦꯟꯒꯤ ꯂꯥꯏ ꯁꯥꯟꯅꯐꯝꯅꯤ, ꯃꯥꯒꯤ ꯌꯥꯀꯥꯄꯨꯡꯅꯤ, ꯃꯤ ꯃꯌꯥꯝꯅ ꯂꯣꯏꯅ ꯍꯥꯏꯅꯕꯅꯤ꯫ ꯑꯩꯁꯨ ꯈꯪꯗꯦ, ꯆꯥꯅꯅ ꯎꯍꯧꯕꯗꯤ ꯅꯠꯇꯦ, ꯑꯩꯈꯣꯏ ꯕꯥꯖꯤꯅ ꯍꯥꯏꯕꯅꯤ ꯏꯅꯝꯃ, ꯃꯈꯣꯏ ꯋꯥꯔꯤ ꯂꯤꯕꯗꯒꯤ ꯑꯩꯁꯨ ꯈꯪꯍꯧꯕꯅꯤ꯫ ꯄꯥꯛꯄꯤꯅ ꯑꯩꯁꯨ ꯈꯪꯏ ꯏꯅꯥꯎ, ꯃꯁꯤꯒꯤ ꯂꯩꯄꯨꯡꯁꯦ ꯕꯥꯖꯤꯗꯣ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯦꯛ ꯑꯣꯏꯕꯒ ꯍꯪꯆꯤꯠ ꯂꯥꯡꯉꯨꯒꯦ ꯍꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯐꯝꯂꯨꯅꯤ ꯍꯥꯏꯔꯝꯂꯒ ꯑꯁꯤꯒꯤ ꯂꯩꯄꯨꯡ ꯃꯌꯥ ꯑꯁꯤꯗ ꯐꯝꯃꯒ ꯃꯤ ꯑꯃꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯍꯦꯛ ꯋꯥꯔꯤ ꯁꯥꯟꯅꯕꯗꯧꯅ ꯇꯧꯕ ꯑꯩꯁꯨ ꯊꯦꯡꯅꯈ꯭ꯔꯦ꯫ ꯑꯐꯕ ꯑꯍꯜꯒ ꯅꯠꯇꯦꯗ, ꯃꯗꯨ ꯑꯍꯜꯗꯣ ꯑꯩ ꯑꯣꯏꯕꯒꯤ ꯃꯥꯟꯅꯕꯤꯗ꯭ꯔꯕꯅꯤ ꯋꯥꯔꯨꯕꯤꯅ꯫ ꯑꯗꯨꯕꯨꯕ ꯍꯧꯖꯤꯛꯄꯨ ꯑꯗꯨꯃꯥꯏꯅ ꯃꯥꯟꯅꯕꯤꯔꯣꯏ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯆꯨꯝꯕ꯭ꯔꯅꯦ? ꯃꯥ ꯂꯩꯈꯤꯗ꯭ꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯃꯔꯦꯡ ꯁꯤꯜꯍꯧꯔꯕꯅꯤ, ꯃꯥꯅ ꯊꯝꯂꯝꯕ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯃꯆꯥ ꯀꯌꯥ ꯑꯃ, ꯑꯗꯨꯅꯅꯦ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯂꯩꯍꯧꯕ꯫ ꯊꯅꯝꯕ ꯍꯥꯏꯕꯁꯦ ꯀꯩꯗꯧꯅꯨꯡꯗ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛ ꯄꯣꯛꯏ ꯍꯥꯏꯕꯁꯦ ꯏꯅꯝꯃꯕꯨ ꯀꯥꯎꯕꯤꯔꯕ꯭ꯔꯣ ꯐꯠꯇꯅꯨꯡꯗ ꯊꯣꯛꯂꯕꯗꯤ? ꯄꯥꯛꯄꯤ ꯑꯗꯨꯗꯤ ꯀꯩꯗꯧꯁꯤꯒꯦ ꯋꯥꯔꯨꯕꯤ, ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯁꯤꯕꯣ? ꯋꯥꯔꯨꯕꯤꯅ ꯀꯥꯟꯅꯔꯣꯏ ꯏꯅꯝꯃ, ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯣ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯣꯔꯥꯝꯕꯗꯁꯨ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯤꯗꯅ꯫ ꯄꯥꯛꯄꯤꯅ ꯃꯗꯨꯅ ꯐꯔꯅꯤ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯅ ꯈꯣꯡꯒꯨꯜ ꯇꯥꯔꯕꯅꯤ꯫ ꯋꯥꯔꯨꯕꯤꯁꯨ ꯄꯥꯛꯄꯤꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯕꯗ ꯃꯩ ꯊꯥꯗꯣꯛꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯊꯣꯛꯈꯤꯕ ꯑꯗꯨꯅ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯄ, ꯌꯨꯝ ꯑꯁꯤꯗ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯂꯛꯄ, ꯃꯍꯥꯛꯇꯤ ꯃꯆꯥꯅꯨꯄꯥ ꯃꯊꯟꯇ ꯄꯣꯛꯏ, ꯃꯩ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯂꯥꯏꯍꯟꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯋꯥꯔꯨꯕꯤꯒ ꯃꯥꯟꯅꯔꯒ ꯆꯧꯔꯦꯜꯒꯤ ꯀꯥꯗ ꯇꯨꯃꯤꯟꯅ ꯆꯪꯈ꯭ꯔꯤ꯫ ꯑꯗꯨꯒ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨ, ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯃꯄꯥꯜꯗ ꯄꯨꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯃꯐꯝ ꯆꯥꯅ ꯊꯝꯃꯤ꯫ ꯂꯥꯇꯦꯟꯗ ꯌꯥꯎꯔꯤꯕ ꯀꯦꯔꯣꯁꯤꯟ ꯑꯗꯨ ꯍꯩꯖꯤꯜꯂꯤ꯫ ꯎꯄꯨ ꯇꯔꯪ ꯑꯃꯨꯕ ꯑꯗꯨꯁꯨ, ꯁꯣ ꯑꯗꯨꯁꯨ ꯅꯨꯡ ꯑꯃꯅ ꯇꯧꯔꯒ ꯊꯨꯒꯥꯏꯔꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯐꯖꯅ ꯁꯦꯡꯇꯣꯛꯂꯒ ꯊꯝꯂꯤ꯫ ꯑꯗꯨꯒ ꯄꯥꯛꯄꯤꯅ ꯈꯨꯗꯛꯇ ꯃꯩꯈꯦꯠ ꯑꯃ ꯈꯦꯠꯂꯒ ꯃꯩ ꯊꯥꯕ ꯍꯧꯔꯛꯏ꯫ ꯁꯅꯔꯦꯝꯕꯤꯗꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ꯫ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯀꯥꯊꯤ ꯃꯅꯝ ꯅꯝꯂꯛꯄ, ꯄꯣꯠꯆꯩ ꯃꯩ ꯆꯥꯛꯄꯒꯤ ꯃꯅꯝ ꯐꯥꯎꯔꯛꯄꯗ ꯀꯔꯤ ꯆꯥꯛꯏꯕꯅꯣ, ꯀꯗꯥꯏꯗ ꯀꯔꯤ ꯊꯥꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯒꯤ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯀꯣꯌꯦꯡ ꯌꯦꯡꯕ ꯍꯧꯔꯛꯏ꯫ ꯃꯃꯥꯒ ꯋꯥꯔꯨꯕꯤꯒꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯎꯔꯝꯃꯤ꯫ ꯁꯅꯔꯦꯝꯕꯤ ꯈꯪꯍꯧꯗꯦ, ꯊꯣꯡꯖꯤꯜ ꯃꯄꯥꯜ ꯑꯗꯨꯗ ꯂꯦꯞꯂꯝꯕꯗꯒꯤ ꯐꯝꯊꯈ꯭ꯔꯤ꯫ ꯀꯔꯥꯏꯗꯒꯤ ꯄꯤꯔꯥꯡꯅꯣ ꯈꯪꯍꯧꯗꯦ, ꯅꯨꯖꯥꯒꯤ ꯃꯤꯠꯁꯅꯥ ꯊꯝꯕꯥꯜ ꯑꯅꯤ ꯑꯗꯨ ꯄꯤꯔꯥꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯈ꯭ꯔꯦ꯫ ꯁꯅꯔꯦꯝꯕꯤ ꯚꯥꯞ ꯇꯥꯔꯤ, ꯃꯗꯧꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯔꯝꯕ ꯄꯣꯠꯂꯝꯁꯤꯡꯅꯤ ꯍꯥꯏꯕ, ꯃꯩ ꯊꯥꯗꯨꯅ ꯇꯪꯀꯣꯏ ꯇꯥꯅ ꯆꯥꯛꯂꯤꯕ ꯑꯗꯨ꯫ ꯁꯅꯔꯦꯝꯕꯤ ꯍꯤꯛꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯃꯅꯤꯡ ꯊꯣꯡꯗ ꯀꯞꯄꯤ꯫ ꯃꯍꯥꯛꯀꯤ ꯄꯥꯡꯒꯜꯅ ꯃꯗꯨꯕꯨ ꯃꯩ ꯊꯥꯒꯅꯨ ꯍꯥꯏꯅ ꯈꯥꯝꯕꯒꯤ ꯃꯇꯤꯛ ꯃꯉꯣꯟꯗ ꯂꯩꯇ꯭ꯔꯤ꯫ ꯇꯪꯀꯣꯏ ꯑꯣꯏꯕ ꯃꯈꯨꯝ, ꯃꯨꯅ ꯀꯥꯔꯤꯕ ꯃꯩꯈꯨ, ꯃꯩꯆꯥꯛ ꯐꯔꯕ ꯃꯩꯔꯤ, ꯃꯍꯥꯛꯀꯤ ꯃꯃꯤꯠꯇꯗꯤ ꯃꯍꯥꯛꯀꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯙꯧ ꯆꯧꯔꯦꯟ ꯑꯣꯏꯅ ꯍꯤꯡꯅ ꯃꯩ ꯊꯥꯕꯒꯨꯝ ꯑꯣꯏꯅ ꯎꯈ꯭ꯔꯤ꯫ ꯁꯅꯔꯦꯝꯕꯤ ꯃꯄꯨꯛꯅꯤꯡꯗ ꯁꯣꯟꯊꯥꯡꯅꯕ ꯈꯣꯟꯖꯦꯜ ꯑꯃꯗ, ꯏꯙꯧ ꯅꯪꯗꯤ ꯆꯠꯈ꯭ꯔꯦꯀꯣ, ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯁꯨ ꯅꯪꯗꯤ ꯂꯩꯍꯧꯔꯤꯌꯦ꯫ ꯅꯃꯤꯅꯤ ꯈꯟꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯦ ꯏꯃꯥꯅ ꯅꯨꯡꯁꯤ ꯍꯩꯇꯅ ꯈꯥꯝꯕꯤ ꯃꯩ ꯍꯧꯗꯨꯅ ꯈꯨꯗꯤꯡꯃꯛ ꯃꯥꯡ ꯇꯥꯛꯍꯟꯈ꯭ꯔꯤ꯫ ꯏꯙꯧ ꯑꯩꯕꯨ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯍꯧꯗ꯭ꯔꯤ, ꯈꯥꯝꯕꯤ ꯃꯩ ꯀꯜꯍꯧꯔꯕꯁꯨ ꯅꯪꯍꯧꯗ꯭ꯔꯤ, ꯌꯣꯝꯖꯦꯡ ꯂꯥꯏꯕꯛ ꯊꯤꯕꯤ ꯅꯁꯨꯗꯤ ꯏꯙꯧꯒꯤ ꯏꯃꯤꯕꯨ ꯃꯩꯅꯨꯡꯗꯒꯤ ꯀꯟꯕ ꯉꯝꯖꯍꯧꯗ꯭ꯔꯤ꯫ ꯁꯅꯔꯦꯝꯕꯤ ꯍꯤꯛꯇꯨꯅ ꯀꯞꯄꯤ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯀꯞꯂꯝꯕꯗꯒꯤ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯅꯤꯡꯉꯣꯜ ꯀꯥ ꯇꯝꯅ ꯆꯪꯉꯛꯏ꯫ ꯑꯗꯨꯒ ꯑꯇꯦꯛꯄ ꯇꯧꯗ꯭ꯔꯤ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯔꯛꯏ꯫ ꯃꯍꯥꯛꯀꯤ ꯂꯨꯈꯨꯝ ꯑꯗꯨꯒꯤ ꯂꯨꯕꯥꯛ ꯃꯆꯥ ꯑꯗꯨꯗ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯥꯝꯅ ꯄꯥꯈꯠꯅ ꯇꯧꯗ꯭ꯔꯤ ꯑꯇꯦꯛꯄ ꯑꯗꯨ ꯑꯃꯨꯛ ꯃꯐꯝ ꯆꯥꯕ ꯌꯦꯡꯂꯒ ꯆꯦꯛꯁꯤꯟꯅ ꯇꯧꯗ꯭ꯔꯤ ꯑꯗꯨ ꯂꯣꯠꯁꯤꯟꯈ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ 5ꯁꯨꯕ ꯁꯔꯨꯛ ꯃꯇꯥꯡꯁꯤꯗ ꯂꯣꯏꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯩ ꯊꯥꯈ꯭ꯔꯕ ꯂꯥꯏꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯊꯥꯔꯨꯕꯗꯒꯤ ꯋꯥꯔꯨꯕꯤ ꯑꯃꯁꯨꯡ ꯁꯅꯔꯦꯝꯕꯤꯒꯤ ꯃꯃꯥ ꯑꯗꯨ ꯀꯔꯤ ꯀꯔꯝ ꯇꯧꯔꯛꯄ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫